ꯃꯩꯔꯥꯕ ꯃꯥꯒꯤ ꯀꯥꯗ ꯅꯨꯃꯤꯠ ꯃꯉꯥꯜꯅ ꯆꯪꯉꯛꯇꯨꯅ ꯍꯧꯒꯠꯂꯣ ꯍꯥꯏꯅ ꯍꯧꯗꯣꯛꯄꯒꯨꯝ ꯊꯣꯛꯂꯔꯦ꯫ ꯃꯃꯤꯠ ꯅꯣꯏꯗꯨꯅ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯏ꯫ ꯃꯩꯔꯥꯕ ꯁꯠ ꯍꯧꯒꯠꯂꯤ꯫ ꯊꯦꯡꯂꯕꯖꯥꯠꯅꯤꯅ ꯁꯤꯗꯤ ꯑꯩꯗꯤ ꯐꯅ ꯀꯨꯏꯅ ꯇꯨꯝꯂꯨꯔꯦ꯫ ꯉꯁꯤꯗꯤ ꯃꯩꯔꯥꯕ ꯃꯁꯥ ꯑꯗꯣ ꯏꯇꯦꯛ ꯇꯦꯛꯏ꯫ ꯃꯥꯒꯤ ꯐꯣꯟꯗꯨ ꯂꯧꯊꯣꯛꯇꯨꯅ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯐꯣꯟ ꯇꯧꯏ꯫ ꯅꯨꯄꯥ ꯑꯗꯨꯅ "ꯍꯜꯂꯣ, ꯀꯅꯥ?" ꯃꯩꯔꯥꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯈꯥꯝꯕ ꯉꯝꯗ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯁꯤꯟꯊꯔꯛꯂꯤ꯫ ꯑꯗꯨꯒ "ꯑꯩꯅꯤ ꯚꯥꯏ." ꯅꯨꯄꯥ ꯑꯗꯣ ꯄꯥꯈꯠꯅ "ꯑꯩ ꯍꯥꯏꯕꯗꯤ ꯀꯅꯥꯅꯣ?" ꯃꯩꯔꯥꯕꯅ "ꯅꯪꯒꯤ ꯃꯇꯝ ꯑꯃꯒꯤ ꯃꯩꯔꯥꯕ." ꯃꯩꯔꯥꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯃꯍꯥꯛꯁꯨ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯁꯤꯟꯊꯔꯛꯂꯤ꯫ ꯐꯣꯟ ꯑꯗꯨꯗ ꯍꯤꯛ ꯍꯤꯛ ꯀꯞꯄꯛꯂꯤ꯫ ꯃꯩꯔꯥꯕꯅ "ꯑꯩꯅ ꯋꯥꯕꯗ ꯏꯇꯥꯎ ꯅꯪꯁꯨ ꯌꯥꯎꯔꯕ꯭ꯔꯥ? ꯑꯩꯁꯦ ꯌꯥꯝ ꯐꯠꯇꯦꯀꯣ." ꯅꯨꯄꯥ ꯑꯗꯨꯅ "ꯏꯇꯥꯎ ꯑꯗꯨꯝꯅ ꯍꯥꯏꯒꯅꯣ. ꯑꯩꯗꯤ ꯏꯇꯥꯎꯒꯤ ꯃꯤꯅꯥꯏꯒꯨꯝꯕꯅꯤ. ꯏꯇꯥꯎ ꯊꯦꯡꯅꯔꯝꯗ꯭ꯔꯕꯗꯤ ꯉꯁꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯀꯩ ꯑꯣꯏꯔꯝꯒꯅꯤ ꯀꯅꯥꯅꯁꯨ ꯍꯥꯏꯕ ꯉꯝꯂꯣꯏ." ꯃꯩꯔꯥꯕꯅ "ꯌꯥꯔꯦꯁꯦ ꯚꯥꯏ, ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛ ꯀꯌꯥ ꯍꯧꯗꯣꯛꯅꯔꯒꯨꯝꯁꯦ. ꯑꯩ ꯇꯥꯕ ꯉꯝꯗ꯭ꯔꯦ." ꯅꯨꯄꯥ ꯑꯗꯨꯅ "ꯀꯝꯗꯧꯔꯤ, ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯥ? ꯆꯠꯂꯝꯗꯥꯏ ꯐꯥꯎꯕ ꯑꯩꯒꯤ ꯏꯐꯝꯗ ꯍꯥꯏꯔꯝꯗ ꯅꯪ ꯆꯠꯈꯤꯕ ꯅꯠꯇ꯭ꯔꯥ?" ꯃꯩꯔꯥꯕꯅ ꯈꯨꯝꯃꯛꯏ꯫ "ꯑꯩ ꯀꯅꯥꯗꯁꯨ ꯍꯥꯏꯔꯝꯗ꯭ꯔꯦ ꯏꯇꯥꯎ. ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯕꯗꯤ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯑꯋꯥꯕꯁꯦ ꯀꯣꯛꯄ ꯉꯝꯂꯔꯣꯏ ꯍꯥꯏꯗꯨꯅ ꯑꯩ ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯥꯞꯅ ꯆꯠꯂꯕꯅꯤ." ꯃꯩꯔꯥꯕꯅ ꯃꯈꯥ ꯇꯥꯔꯛꯏ꯫ "ꯑꯩꯅ ꯉꯁꯤ ꯐꯣꯟ ꯇꯧꯔꯛꯏꯁꯦ ꯚꯥꯏ." ꯅꯨꯄꯥ ꯑꯗꯨꯅ "ꯍꯥꯏꯌꯣ ꯚꯥꯏ, ꯉꯁꯤ ꯐꯥꯎꯕ ꯅꯪꯅ ꯍꯥꯏꯕꯗ ꯑꯩꯅ ꯌꯥꯗꯕ ꯀꯩ ꯌꯥꯎꯈ꯭ꯔꯦ?" ꯃꯩꯔꯥꯕꯅ "ꯑꯩꯒꯤ ꯀꯥ, ꯌꯨꯝ ꯑꯗꯣ ꯀꯝꯗꯧꯔꯤ?" ꯅꯨꯄꯥ ꯑꯗꯣ ꯃꯤꯅꯣꯛ ꯃꯆꯥ ꯑꯃꯈꯛꯇꯪ ꯅꯣꯛꯂꯒ "ꯃꯐꯝ ꯑꯁꯤꯗꯤ ꯑꯩꯅ ꯂꯩꯖꯔꯕꯁꯨ ꯅꯍꯥꯛꯀꯤꯅꯤ. ꯃꯐꯝ ꯑꯁꯦ ꯂꯨ ꯅꯥꯟꯅ ꯉꯁꯤꯁꯨ ꯂꯩꯔꯤ, ꯇꯦꯛꯇ ꯀꯥꯏꯗꯅ. ꯑꯩꯒꯤ ꯊꯋꯥꯏ ꯑꯣꯏꯖꯗꯨꯅ ꯃꯐꯝ ꯑꯁꯦ ꯁꯦꯟꯅꯗꯨꯅ ꯂꯩꯔꯤ." ꯃꯩꯔꯥꯕꯅ "ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ. ꯑꯩꯒꯤ ꯕꯦꯁ ꯐ꯭ꯔꯦꯟ ꯑꯃ ꯑꯣꯏꯅ ꯅꯪꯕꯨ ꯐꯪꯖꯕꯁꯦ ꯑꯩꯒꯤꯗꯤ ꯀꯌꯥꯗ ꯂꯥꯏꯕꯛ ꯐꯔꯕ. ꯌꯨꯝꯗꯗꯤ ꯆꯠꯇ꯭ꯔꯕꯣ ꯏꯇꯥꯎ?" ꯅꯨꯄꯥ ꯑꯗꯨꯅ "ꯑꯃꯨꯛ ꯑꯃꯨꯛ ꯆꯠꯂꯤ. ꯑꯗꯨꯕꯨ ꯌꯨꯝꯗ ꯂꯩꯅꯤꯡꯗꯦ ꯏꯇꯥꯎ. ꯐꯠꯇ꯭ꯔꯤꯉꯩ ꯏꯆꯥ ꯅꯠꯇꯦ ꯏꯟꯊꯣꯛꯄ, ꯐꯔꯛꯂꯕ ꯃꯇꯝꯗ ꯃꯆꯥꯅꯤ ꯈꯟꯕ. ꯑꯩꯗꯤ ꯉꯛꯇꯕ ꯉꯝꯗꯦ ꯏꯇꯥꯎ. ꯑꯩꯕꯨ ꯁꯦꯝꯕꯤꯔꯝꯕ ꯏꯇꯥꯎ ꯂꯩꯇ꯭ꯔꯕ ꯃꯐꯝ ꯑꯁꯤꯗ ꯑꯩꯗꯤ ꯉꯁꯤꯁꯨ ꯄꯨꯟꯁꯤ ꯂꯦꯜꯂꯤꯌꯦ." ꯃꯩꯔꯥꯕꯅ "ꯌꯥꯔꯦ ꯇꯣꯛꯂꯣ. ꯑꯩ ꯇꯥꯕ ꯉꯝꯗ꯭ꯔꯦ. ꯅꯍꯥꯛꯀꯨꯝꯕ ꯏꯃꯥꯟꯅꯕ ꯑꯃ ꯑꯩꯒꯤ ꯃꯄꯣꯛ ꯃꯊꯪ ꯍꯥꯏꯕ ꯑꯗꯨꯅ ꯂꯩꯔꯝꯂꯕꯗꯤ ꯃꯄꯣꯛ ꯃꯄꯣꯛ ꯈꯨꯗꯤꯡꯗ ꯑꯩ ꯅꯪꯕꯨ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯑꯣꯏꯅ ꯐꯪꯖꯒꯦꯀꯣ." ꯅꯨꯄꯥ ꯑꯗꯨꯅ "ꯏꯇꯥꯎ, ꯑꯩꯁꯨ ꯅꯪꯒꯨꯝꯕ ꯏꯃꯥꯟꯅꯕ ꯐꯪꯖꯒꯦꯀꯣ." ꯃꯈꯣꯏ ꯑꯅꯤ ꯐꯣꯟ ꯑꯗꯨꯗ ꯀꯞꯅꯔꯤ꯫ ꯅꯨꯄꯥ ꯑꯗꯨꯅ "ꯑꯗꯣ ꯅꯪꯅ ꯍꯥꯏꯒꯦ ꯍꯥꯏꯕꯕꯨ ꯀꯩꯅꯣ?" ꯃꯩꯔꯥꯕꯅ ꯀꯞꯄ ꯈꯥꯡꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯂꯤ꯫ "ꯑꯩ ꯃꯤꯁꯛ ꯑꯅꯤꯈꯛ ꯊꯥꯔꯛꯀꯦ. ꯃꯈꯣꯏꯕꯨ ꯅꯪꯅ ꯌꯦꯡꯁꯤꯟꯕꯤꯌꯨ. ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤꯕꯨ ꯊꯝꯃꯣ. ꯇꯦꯛꯇ ꯀꯥꯏꯗꯅ ꯑꯆꯧꯕ ꯃꯤ ꯑꯃꯃꯝ ꯑꯣꯏꯍꯟꯅꯤꯡꯉꯤ ꯃꯈꯣꯏꯕꯨ." ꯅꯨꯄꯥ ꯑꯗꯨꯅ "ꯏꯇꯥꯎ ꯀꯅꯥꯅꯣ?" ꯃꯩꯔꯥꯕꯅ "ꯑꯗꯨ ꯍꯪꯂꯒꯅꯣ. ꯑꯩꯃꯛꯅꯤ ꯈꯟꯅ ꯏꯇꯥꯎꯅ ꯃꯈꯣꯏꯕꯨ ꯌꯦꯡꯁꯤꯟꯕꯤꯌꯨ. ꯏꯇꯥꯎ, ꯑꯩ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯍꯟꯒꯅꯨ. ꯑꯩꯒꯤ ꯀꯥ ꯑꯗꯨꯗꯤ ꯁꯣ ꯂꯣꯜꯂꯨ. ꯆꯪꯍꯟꯒꯅꯨ ꯏꯇꯥꯎ." ꯅꯨꯄꯥ ꯑꯗꯨꯅ "ꯍꯣꯏ ꯏꯇꯥꯎ, ꯑꯩꯅ ꯅꯪꯒꯤ ꯀꯥ ꯂꯨ ꯅꯥꯟꯅ ꯊꯝꯂꯤ. ꯅꯪ ꯀꯩꯁꯨ ꯋꯥꯒꯅꯣ. ꯊꯥꯔꯛꯑꯣ ꯏꯇꯥꯎ ꯃꯈꯣꯏꯕꯨ. ꯑꯩ ꯏꯊꯟꯗ ꯂꯩꯕ ꯋꯥꯔꯦ." ꯃꯩꯔꯥꯕ "ꯏꯇꯥꯎ, ꯌꯨꯝ ꯄꯥꯟꯅꯅꯕ ꯇꯧꯔꯣ. ꯑꯩ ꯌꯨꯝ ꯄꯥꯟꯗꯦ ꯍꯥꯏꯗꯨꯅ ꯏꯇꯥꯎꯁꯨ ꯁꯨꯝ ꯄꯥꯟꯗꯕ ꯇꯧꯒꯅꯨ." ꯅꯨꯄꯥ ꯑꯗꯨꯅ ꯈꯨꯝꯃꯛꯏ꯫ "ꯑꯩꯅ ꯃꯇꯝ ꯑꯃꯗ ꯋꯥꯁꯛꯈꯤ. ꯅꯪꯅ ꯁꯤꯔꯕ ꯑꯩꯁꯨ ꯁꯤꯒꯅꯤ. ꯅꯪꯅ ꯌꯨꯝ ꯄꯥꯟꯗ꯭ꯔꯕ ꯑꯩꯁꯨ ꯄꯥꯟꯗꯅ ꯂꯩꯒꯅꯤ ꯍꯥꯏꯅ ꯏꯇꯥꯎ, ꯅꯪ ꯀꯥꯎꯔꯕ꯭ꯔꯥ?" ꯃꯩꯔꯥꯕꯅ "ꯏꯇꯥꯎ, ꯅꯪꯁꯦ ꯑꯩꯒꯤꯗꯃꯛꯇ ꯀꯌꯥꯗ ꯋꯥꯖꯔꯕ. ꯑꯩꯒꯤꯗꯃꯛ ꯈꯟꯕꯗ ꯌꯨꯝ ꯄꯥꯟꯗꯅ ꯅꯌꯨꯝ ꯐꯥꯎꯕ ꯊꯣꯛꯄꯣꯏ ꯊꯣꯛꯇꯕꯣꯏ ꯂꯩꯕ. ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯏꯇꯥꯎ." ꯃꯩꯔꯥꯕ ꯃꯄꯤ ꯇꯩꯊꯣꯛꯏ꯫ "ꯐꯔꯦ ꯏꯇꯥꯎ, ꯑꯩ ꯀꯞꯂꯔꯣꯏ. ꯏꯇꯥꯎ, ꯅꯪꯅ ꯑꯩꯃꯛꯅꯤ ꯈꯟꯅ ꯃꯣꯏꯕꯨ ꯁꯦꯟꯅꯕꯤꯌꯨꯀꯣ." ꯅꯨꯄꯥ ꯑꯗꯨꯅ "ꯍꯣꯏ ꯚꯥꯏ, ꯑꯩꯅ ꯃꯣꯏꯕꯨ ꯑꯩꯅ ꯑꯉꯝꯕ ꯊꯥꯛꯇ ꯍꯣꯠꯅꯗꯨꯅ ꯑꯆꯧꯕ ꯃꯤ ꯑꯃꯃꯝ ꯑꯣꯏꯍꯜꯂꯛꯀꯦ." ꯃꯩꯔꯥꯕꯅ "ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ. ꯚꯥꯏ, ꯐꯔꯦ, ꯊꯝꯂꯒꯦ ꯏꯇꯥꯎ." ꯅꯨꯄꯥ ꯑꯗꯨꯅ "ꯍꯣꯏ ꯚꯥꯏ, ꯑꯗꯣ ꯊꯤꯜꯂꯛꯄꯗꯤ ꯂꯥꯛꯇꯣꯏ ꯅꯠꯇ꯭ꯔꯥ ꯏꯇꯥꯎꯁꯨ?" ꯃꯩꯔꯥꯕꯅ "ꯑꯩ
ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯈꯣꯡꯒꯨꯜ ꯇꯥꯔꯔꯣꯏꯒꯦ ꯈꯜꯂꯦ ꯚꯥꯏ꯫ ꯅꯨꯄꯥ ꯑꯗꯨꯅ ꯏꯇꯥꯎ ꯃꯩꯔꯥꯕꯅ ꯐꯔꯦ ꯊꯝꯂꯒꯦ ꯚꯥꯏ꯫ ꯅꯨꯄꯥ ꯑꯗꯨꯅ ꯚꯥꯏ ꯊꯝꯂꯣ, ꯅꯍꯥꯛꯀꯤ ꯅꯇꯥꯎꯁꯦ ꯅꯪꯒꯤꯗꯃꯛꯇꯅꯤ, ꯑꯋꯥꯕ ꯇꯥꯔꯕ ꯀꯥꯟꯗ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯍꯥꯏꯔꯛꯎꯀꯣ꯫ ꯃꯩꯔꯥꯕꯅ ꯍꯣꯏ ꯏꯇꯥꯎ꯫ ꯐꯣꯟ ꯑꯗꯨ ꯊꯛ ꯊꯝꯂꯒ ꯈꯥꯝꯕ ꯉꯝꯗ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯁꯤꯟꯊꯔꯛꯂꯤ꯫ ꯁꯠ ꯍꯧꯒꯠꯇꯨꯅ ꯎꯄꯨ ꯍꯥꯡꯗꯣꯛꯇꯨꯅ ꯂꯩꯔꯤꯕ ꯌꯨ ꯕꯣꯇꯜ ꯃꯌꯥꯝꯗꯣ ꯍꯥꯡꯗꯣꯛꯏ, ꯑꯍꯥꯡꯕ ꯌꯥꯎꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ, ꯑꯗꯨꯕꯨ ꯑꯍꯥꯡꯕ ꯑꯃꯠꯇ ꯌꯥꯎꯔꯝꯗ꯭ꯔꯦ꯫ ꯌꯥꯝꯅ ꯊꯨꯅ ꯀꯥ ꯑꯗꯨꯗꯒꯤ ꯍꯥꯄꯦꯟ ꯑꯃ ꯁꯦꯠꯂꯒ ꯊꯣꯛꯈꯤ꯫ ꯊꯥꯖ ꯁꯨꯃꯥꯡꯗ ꯁꯨꯔꯖꯗꯦꯕꯕꯨ ꯊꯃꯣꯏꯗ ꯆꯦꯠꯅ ꯊꯝꯗꯨꯅ ꯈꯣꯏꯔꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯩꯔꯥꯕ ꯊꯥꯖꯕꯨ ꯍꯥꯏꯐꯦꯠ ꯌꯦꯡꯖꯩ, ꯑꯗꯨꯕꯨ ꯌꯦꯡꯂꯒ ꯃꯤꯠꯂꯨ ꯄꯤꯔꯥꯡꯁꯨ ꯁꯤꯟꯊꯔꯛꯂꯤ꯫ ꯁꯠ ꯃꯄꯤ ꯑꯗꯨ ꯇꯩꯊꯣꯛꯇꯨꯅ ꯊꯣꯛꯈꯤ꯫ ꯈꯨꯔꯨꯝꯂꯒ ꯍꯧꯒꯠꯂꯛꯄꯗ ꯍꯥꯏꯐꯦꯠ ꯎꯍꯧꯏ ꯊꯥꯖ ꯃꯩꯔꯥꯕꯅ ꯊꯣꯛꯈꯤꯕ ꯑꯗꯣ꯫ ꯊꯥꯖ ꯃꯩꯔꯥꯕꯒꯤ ꯀꯥ ꯑꯗꯣ ꯂꯣꯏꯁꯤꯟꯕꯤꯔꯨꯒꯦ ꯍꯥꯏꯗꯨꯅ ꯀꯥ ꯇꯝꯅ ꯆꯪꯉꯤ꯫ ꯖꯣꯏꯅ ꯊꯥꯖ ꯅꯕꯨꯡ ꯀꯗꯣꯝꯗ ꯆꯠꯈꯤ ꯎꯍꯧꯕ꯭ꯔꯥ? ꯊꯥꯖꯅ ꯃꯄꯥꯟꯂꯣꯝꯗ ꯊꯣꯛꯈꯤꯕ ꯃꯥꯜꯂꯦ, ꯗꯥꯒꯤ ꯀꯥꯗꯣ ꯂꯣꯏꯁꯤꯜꯂꯨꯒꯦ ꯇꯧꯕꯅꯤ ꯄꯥꯕꯨꯡ꯫ ꯖꯣꯏꯅ ꯂꯣꯏꯁꯤꯟꯕꯤꯔꯨꯔꯣ ꯂꯣꯏꯁꯤꯟꯕꯤꯔꯨꯔꯣ꯫ ꯊꯥꯖ ꯃꯩꯔꯥꯕꯒꯤ ꯀꯥ ꯇꯝꯅ ꯆꯪꯉꯤ꯫ ꯀꯥꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯄꯒ ꯈꯪꯍꯧꯗꯅ ꯈꯪꯉꯤ ꯊꯥꯖ ꯃꯅꯤꯡ ꯈꯪꯍꯟ ꯍꯜꯂꯤ꯫ ꯂꯥꯏꯖ ꯄꯥꯏꯔꯝꯕ ꯐꯣꯇꯣꯗꯨ ꯁꯠ ꯂꯪꯁꯤꯜꯂꯤ ꯃꯅꯨꯡꯗ꯫ ꯂꯥꯏꯖꯅ ꯗꯥ ꯃꯩꯔꯥꯕꯒꯤ ꯀꯥꯁꯦ ꯂꯣꯏꯁꯤꯟꯕꯤꯒꯦꯅ ꯂꯩꯔꯝꯕꯅꯦ꯫ ꯊꯥꯖꯅ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤꯅꯦ ꯍꯤꯡꯆꯥꯕꯤꯁꯤꯗꯤ꯫ ꯂꯥꯏꯖꯅ ꯀꯩꯗꯧꯕꯒꯤ ꯈꯪꯉꯤꯕ? ꯀꯩꯗꯧꯕ ꯆꯪꯉꯛꯏꯅꯣ ꯅꯪꯗꯤ? ꯊꯥꯖꯅ ꯀꯥ ꯂꯣꯏꯁꯤꯟꯕꯤꯒꯦꯅ ꯆꯪꯉꯛꯄꯅꯦ꯫ ꯌꯥꯔꯦ ꯑꯩ ꯂꯣꯏꯁꯤꯜꯂꯒꯦ꯫ ꯍꯣꯏ ꯚꯥꯏ ꯑꯗꯨꯗꯤ ꯂꯣꯏꯁꯤꯜꯂꯣꯀꯣ꯫ ꯑꯁꯨꯝꯅ ꯊꯥꯖ ꯃꯩꯔꯥꯕꯒꯤ ꯀꯥꯗꯒꯤ ꯅꯨꯡꯉꯥꯏꯇꯅ ꯊꯣꯛꯂꯛꯏ꯫ ꯁꯣꯝꯗꯅ ꯂꯣꯀꯦꯟ ꯗꯣꯛꯇꯔ ꯍꯥꯏꯕꯤꯔꯤꯕ ꯑꯁꯤꯕꯨ? ꯗꯣꯛꯇꯔꯅ ꯃꯇꯝ ꯈꯔꯗꯤ ꯌꯦꯡꯈꯤꯁꯦ, ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯁꯦ ꯐꯔꯛꯇ꯭ꯔꯕꯗꯤ ꯃꯄꯥꯟ ꯂꯝꯗ ꯂꯥꯌꯦꯡꯅꯕ ꯇꯧꯁꯦ꯫ ꯂꯣꯀꯦꯟꯅ ꯄꯩꯁꯥꯒꯤꯗꯤ ꯀꯩꯁꯨ ꯈꯟꯕꯤꯒꯅꯨ, ꯃꯃꯥ ꯃꯄꯥ ꯆꯥꯎꯅ ꯂꯩꯖꯔꯦ, ꯑꯩꯒꯤ ꯏꯆꯥ ꯑꯁꯤꯗꯗꯤ ꯐꯅꯅꯕ ꯇꯧꯕꯤꯌꯨ ꯗꯣꯛꯇꯔ꯫ ꯀꯞꯇꯨꯅ ꯈꯣꯏꯔꯝꯒꯦ ꯇꯧꯏ ꯗꯣꯛꯇꯔꯗ꯫ ꯗꯣꯛꯇꯔꯅ ꯁꯥꯔ ꯑꯗꯨꯃ ꯇꯧꯕꯤꯒꯅꯨ, ꯑꯩꯈꯣꯏꯁꯨ ꯑꯉꯝꯕ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯄꯨꯊꯣꯛꯇꯨꯅ ꯑꯉꯥꯡ ꯑꯁꯤꯕꯨ ꯐꯅꯅꯕ ꯍꯣꯠꯅꯖꯒꯦ꯫ ꯁꯥꯟꯅꯕ ꯂꯣꯏꯗꯨꯅ ꯂꯣꯀꯦꯟ ꯂꯩꯁꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ꯫ ꯂꯩꯁꯤ ꯃꯣꯏ ꯕꯕꯥ ꯀꯩꯁꯨ ꯇꯧꯔꯔꯣꯏ ꯍꯥꯏꯕ꯭ꯔꯥ ꯑꯩꯒꯤ ꯏꯆꯥꯁꯦ? ꯂꯣꯀꯦꯟꯅ ꯃꯃꯥ ꯈꯪꯗ꯭ꯔꯦ, ꯅꯣꯡꯗꯝꯕ ꯃꯍꯥꯛꯅ ꯑꯩꯈꯣꯏꯗ ꯁꯥꯟꯅꯔꯤꯕ ꯂꯤꯂꯥ ꯑꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕ꯫ ꯂꯩꯁꯤꯅ ꯍꯥꯏꯌꯣ ꯃꯣꯏ ꯕꯕꯥ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕꯅꯦ? ꯂꯣꯀꯦꯟꯅ ꯏꯆꯥꯒꯤ ꯐꯤꯕꯝꯁꯦ ꯆꯞ ꯂꯦꯞꯄꯤ ꯂꯣꯀꯦꯟ ꯃꯈꯥ ꯇꯥꯗꯦ꯫ ꯂꯩꯁꯤ ꯄꯥꯈꯠꯅ ꯍꯥꯏꯌꯨ ꯃꯣꯏ ꯕꯕꯥ ꯏꯆꯥꯁꯦ ꯀꯩꯗꯧꯔꯕꯒꯦ? ꯂꯣꯀꯦꯟꯅ ꯑꯩꯒꯤ ꯏꯆꯥꯁꯦ ꯑꯃꯨꯛ ꯃꯥꯒꯤ ꯃꯦꯃꯣꯔꯤꯁꯦ ꯂꯣꯁ ꯑꯣꯏꯒꯅꯤ ꯍꯥꯏꯔꯤꯌꯦ꯫ ꯀꯞꯊꯣꯔꯛꯏ ꯂꯣꯀꯦꯟ꯫ ꯂꯩꯁꯤ ꯃꯅꯤꯡ ꯈꯪꯍꯟꯍꯟꯗꯨꯅ ꯂꯩꯃꯥꯏꯗ ꯐꯝꯊꯩ꯫ ꯀꯔꯤ? ꯑꯩꯒꯤ ꯏꯆꯥꯕꯣ ꯒ꯭ꯌꯥꯟ ꯑꯃꯨꯛ ꯃꯥꯡꯒꯅꯤ ꯍꯥꯏꯕ? ꯂꯣꯀꯦꯟꯅ ꯀꯩꯁꯨ ꯈꯟꯒꯅꯨ ꯃꯃꯥ, ꯁꯦ ꯗꯣꯛꯇꯔꯅ ꯃꯄꯥꯟ ꯂꯝꯗ ꯄꯨꯗꯨꯅ ꯂꯥꯌꯦꯡꯂꯒ ꯐꯒꯅꯤ ꯍꯥꯏꯔꯛꯂꯕꯅꯤ꯫ ꯊꯦꯝꯖꯤꯟꯕꯤꯔꯤ ꯂꯩꯁꯤꯕꯨ ꯂꯣꯀꯦꯟꯅ꯫ ꯂꯩꯁꯤ ꯑꯩꯒꯤ ꯏꯆꯥꯅ ꯑꯁꯤꯒꯨꯝꯕ ꯐꯤꯕꯝ ꯑꯁꯤ ꯌꯧꯔ ꯐꯥꯎꯕꯗ ꯃꯣꯏ ꯕꯕꯥꯅ ꯐꯨꯔꯝꯂꯤꯕ ꯑꯗꯨꯕꯨ ꯀꯩꯁꯨ ꯍꯥꯏꯗ ꯂꯩꯔꯤꯕ ꯑꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯁꯤ ꯍꯥꯏꯌꯨ ꯃꯣꯏ ꯕꯕꯥ꯫ ꯃꯄꯨꯔꯣꯏꯕꯒꯤ ꯃꯊꯕꯥꯛꯇ ꯁꯨꯗꯨꯅ ꯀꯞꯆꯔꯤ ꯂꯩꯁꯤ꯫ ꯂꯣꯀꯦꯟꯅ ꯌꯦꯡꯈꯤꯁꯤ, ꯉꯝꯃꯤ ꯍꯥꯏꯗꯨꯅ ꯇꯧꯕꯗꯣ ꯑꯩꯗꯤ ꯄꯥꯝꯗꯦ, ꯑꯩꯁꯨ ꯊꯃꯣꯏ ꯄꯥꯜꯂꯤꯕꯅꯤꯅꯦ꯫ ꯏꯆꯥ ꯑꯁꯤꯅ ꯁꯨꯝ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯕꯗꯤ ꯑꯩꯅ ꯃꯣꯏꯕꯨ ꯂꯦꯝꯅ ꯈꯛ ꯊꯥꯔꯣꯏ꯫ ꯑꯁꯨꯝꯅ ꯂꯩꯁꯤ ꯑꯃꯗꯤ ꯂꯣꯀꯦꯟ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯁꯣꯝꯗꯅ ꯏꯅꯥꯈꯨꯟꯕ ꯀꯔꯤꯅꯣ ꯍꯥꯏꯕꯅꯦ ꯅꯪꯅ ꯍꯟꯗꯛ ꯇꯧꯔꯤꯕ ꯑꯁꯤꯕꯣ ꯖꯦꯛ? ꯖꯦꯛꯅ ꯀꯩꯗꯧꯔꯒꯦ ꯄꯥꯕꯨꯡ ꯅꯣꯡꯉꯥꯟꯕꯒ ꯉꯥꯡꯗꯨꯗ ꯇꯧꯗꯨꯅ ꯂꯩꯔꯤꯁꯤꯕꯣ? ꯏꯅꯥꯈꯨꯟꯕꯅ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯨꯄꯤ ꯑꯃ ꯂꯥꯛꯀꯅꯤ, ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃ ꯂꯥꯛꯀꯅꯤ, ꯀꯔꯤꯅꯣ ꯍꯥꯏꯕꯅꯦ? ꯑꯩꯅ ꯄꯣꯛꯏꯕꯁꯦ ꯅꯊꯟꯗꯅꯤ, ꯅꯪꯕꯨ ꯁꯤꯅꯤꯡꯂꯕ꯭ꯔꯣ? ꯖꯦꯛ ꯅꯣꯡꯃꯩ ꯑꯗꯣ ꯇꯛꯅ ꯍꯦꯔꯥ ꯄꯥꯕꯨꯡ ꯅꯥꯞ ꯆꯥꯗꯕ, ꯅꯨꯄꯤ ꯑꯉꯥꯡꯅ ꯑꯗꯨꯃꯥꯏꯅ ꯂꯥꯛꯑꯒ ꯁꯤꯅꯤꯡꯂꯕ꯭ꯔꯥ ꯍꯪꯉꯤꯗꯨꯕꯨ ꯀꯔꯝꯕ ꯋꯥꯍꯪꯅꯣ ꯄꯥꯕꯨꯡ? ꯏꯅꯥꯈꯨꯟꯕꯅ ꯑꯩꯅ MLA ꯑꯣꯏꯔꯤꯉꯩꯗꯗꯤ ꯐꯩ, ꯑꯣꯏꯗ꯭ꯔꯀꯥꯟꯗꯅ ꯀꯝꯗꯧꯕ ꯍꯥ? ꯑꯃꯨꯛꯇ ꯍꯥꯏꯌꯨꯅꯦ,
ꯖꯦꯛꯅ ꯑꯣꯏꯒꯦꯔꯥ ꯑꯣꯏꯔꯣꯏꯔꯥ ꯈꯪꯗꯦ ꯑꯃꯨꯛꯁꯨ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯏ꯫ ꯄꯥꯕꯨꯡ, ꯅꯨꯄꯤꯁꯦ ꯉꯛꯇꯤ ꯉꯛꯄꯖꯥꯠꯅꯤꯍꯦ꯫ ꯏꯅꯥꯛ ꯈꯨꯟꯕꯅ ꯑꯦ ꯑꯗꯨꯅ ꯑꯃꯨꯛ ꯀꯩ ꯍꯥꯏꯔꯤꯕ? ꯖꯦꯛꯅ ꯅꯆꯥꯁꯦ ꯃꯁꯛ ꯐꯖꯕ꯭ꯔꯥ ꯄꯥꯕꯨꯡ? ꯏꯅꯥꯛ ꯈꯨꯟꯕ ꯃꯆꯥꯗ ꯌꯦꯡꯉꯤ꯫ ꯐꯖꯩ, ꯐꯖꯅ ꯐꯖꯩ, ꯍꯨꯔꯥꯟꯕ ꯃꯥꯜꯂꯤ ꯅꯁꯛꯇꯣ꯫ ꯖꯦꯛꯅ ꯍꯦꯔꯥ ꯄꯥꯕꯨꯡ, ꯑꯗꯨꯗꯤ ꯍꯦꯃꯟꯗ꯭ꯔꯣ? ꯁꯥꯎꯔꯛꯀꯅꯤꯀꯣ? ꯀꯔꯤ ꯋꯥꯉꯥꯡꯅꯣꯃꯤ ꯍꯧꯖꯤꯛꯀꯥꯟ ꯑꯉꯥꯡꯁꯤꯡꯁꯤꯕꯣ? ꯄꯨꯔꯥ ꯅꯩꯔꯦꯃꯤ꯫ ꯏꯅꯥꯛ ꯈꯨꯟꯕꯤ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯃꯣꯏ ꯕꯕꯥ ꯁꯤꯗ ꯂꯩꯖꯔꯦ ꯁꯤꯁꯥ꯫ ꯏꯅꯥꯛ ꯈꯨꯟꯕꯅ ꯍꯥꯏ ꯃꯃꯥ, ꯅꯆꯥꯅꯨꯄꯥꯁꯦ ꯈꯔ ꯋꯥꯔꯛꯎꯀꯣ, ꯌꯥꯔꯔꯣꯏ, ꯑꯁꯤ ꯄꯨꯔꯥ ꯃꯥꯡꯂꯕꯅꯤꯀꯣ꯫ ꯏꯅꯥꯛ ꯈꯨꯟꯕꯤꯅ ꯍꯦꯔꯥ ꯃꯣꯏ ꯕꯕꯥ, ꯋꯥꯒꯤ ꯋꯥ ꯆꯨꯝꯅ ꯉꯥꯡꯕꯤꯌꯨ, ꯏꯆꯥ ꯃꯥꯡꯂꯅꯤ ꯀꯥꯏꯅ ꯍꯥꯏꯔꯤꯕ ꯑꯗꯨꯕꯣ ꯀꯩ ꯋꯥꯉꯥꯡꯅꯣ ꯍꯥꯏꯕꯅꯤ ꯑꯩꯅ ꯍꯥꯏꯕꯗꯤ꯫ ꯏꯅꯥꯛ ꯈꯨꯟꯕꯅ ꯃꯆꯥꯁꯦ ꯐꯠꯇꯦ ꯍꯥꯏꯔꯁꯨ ꯁꯥꯎꯅꯤꯡꯂꯤ ꯃꯥꯜꯂꯤꯅꯦ ꯇꯧꯔꯤꯁꯦ꯫ ꯏꯅꯥꯛ ꯈꯨꯟꯕꯤ ꯃꯈꯥ ꯇꯥꯔꯛꯏ, ꯑꯁꯨꯛ ꯐꯔꯤꯕ ꯏꯆꯥ ꯑꯁꯤꯕꯨ ꯀꯩꯗ ꯐꯠꯇ꯭ꯔꯕꯒꯦ? ꯏꯅꯥꯛ ꯈꯨꯟꯕꯅ ꯑꯣ ꯐꯩ, ꯏꯆꯥ ꯅꯨꯄꯥ ꯑꯐꯕ ꯑꯃ ꯄꯣꯛꯎꯗꯅ ꯃꯥꯏꯀꯥꯁꯦ ꯐꯧꯔꯥ ꯑꯃꯨꯛ ꯄꯥꯛꯑꯦ, ꯑꯗꯨꯗ ꯑꯃ ꯐꯨꯔꯝꯃꯦ, ꯑꯗꯨꯗ ꯃꯤ ꯊꯣꯝꯃꯝꯃꯦ ꯒꯥꯔꯤꯅ, ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯅꯨꯡꯉꯥꯏꯅꯤ, ꯑꯩ ꯑꯁꯨꯝ ꯁꯥꯎꯔꯛꯀꯗꯧꯔꯤꯕꯅꯤ ꯉꯁꯤ꯫ ꯏꯅꯥꯛ ꯈꯨꯟꯕꯤ ꯀꯩ ꯋꯥꯉꯥꯡ ꯁꯉꯥꯡꯅꯣ ꯃꯣꯏ ꯕꯥꯕꯣꯛ? ꯑꯗꯨꯕꯨ ꯍꯥꯠꯀꯦꯅ ꯏꯆꯥꯅ ꯍꯦꯛꯇ ꯍꯥꯠꯄ꯭ꯔꯣ? ꯃꯌꯥꯏ ꯊꯧꯕꯗꯨꯗ ꯊꯣꯝꯕ ꯇꯥꯕꯅꯤ ꯒꯥꯔꯤꯅ꯫ ꯏꯅꯥꯛ ꯈꯨꯟꯕꯅ ꯍꯔꯦ ꯆꯞ ꯃꯥꯟꯅꯩꯅꯦ, ꯅꯪꯒꯤ ꯒꯔꯚꯗꯒꯤ ꯇꯥꯔꯛꯄ ꯅꯆꯥꯅꯦ ꯍꯥꯏꯕꯗ ꯆꯞ ꯃꯥꯟꯅꯩ, ꯑꯁꯦꯡꯕ ꯍꯥꯏꯖꯤꯅꯤ ꯑꯩ꯫ ꯆꯠꯈꯤ ꯏꯃꯨꯡꯗ ꯏꯅꯥꯛ ꯈꯨꯟꯕ꯫ ꯏꯅꯥꯛ ꯈꯨꯟꯕꯤ ꯉꯥꯡꯗꯨꯅ ꯂꯩꯍꯧꯏ, ꯏꯆꯥ ꯐꯠꯇꯦ ꯀꯥꯏꯅ ꯃꯤ ꯏꯆꯥ ꯁꯅꯥꯁꯤꯗ꯫ ꯇꯟꯖꯥ ꯑꯗꯨꯗ ꯒꯦꯠ ꯍꯥꯡꯗꯣꯔꯛꯏ꯫ ꯏꯅꯥꯛ ꯈꯨꯟꯕꯤ ꯀꯅꯥꯅꯣ ꯑꯁꯤꯅ ꯑꯃꯨꯛ? ꯅꯨꯄꯤ 3 ꯆꯪꯂꯛꯏ ꯏꯅꯥꯛ ꯈꯨꯟꯕꯤ ꯇꯝꯅ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯗꯨꯅ ꯀꯔꯤ ꯅꯨꯄꯤꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯉꯥꯏꯈꯣꯅꯦ ꯅꯣꯏꯕꯣ꯫ ꯅꯨꯄꯤ 3ꯗꯨ ꯆꯞ ꯃꯥꯟꯅꯅ ꯈꯨꯔꯨꯝꯖꯩ ꯏꯅꯥꯛ ꯈꯨꯟꯕꯤꯗ꯫ ꯏꯅꯥꯛ ꯈꯨꯟꯕꯤ ꯈꯪꯕꯣꯏ ꯂꯥꯛꯄꯣꯏ ꯄꯥꯏꯊꯣꯛꯏ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯃꯌꯥꯝꯗꯣ ꯏꯅꯥꯛ ꯈꯨꯟꯕꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯣꯛꯇꯨꯅ ꯌꯦꯡꯂꯛꯏ꯫ ꯏꯅꯥꯛ ꯈꯨꯟꯕꯤꯅ ꯀꯩ ꯍꯥꯏꯅꯤꯡꯉꯦ ꯅꯣꯏ ꯂꯥꯛꯄꯗꯤ? ꯍꯦꯛꯇ ꯈꯨꯔꯨꯝꯃꯛꯏꯕꯁꯤꯕꯨ ꯀꯔꯤ ꯃꯇꯧꯅꯣ? ꯅꯨꯄꯤ ꯑꯃꯅ ꯏꯃꯥ, ꯑꯩ ꯖꯦꯛꯀꯤ ꯅꯨꯄꯤꯅꯤ꯫ ꯅꯨꯄꯤ ꯑꯇꯣꯞꯄ ꯑꯃꯅꯁꯨ ꯏꯃꯥ, ꯑꯩꯁꯨꯅꯤ꯫ ꯅꯨꯄꯤ ꯑꯇꯣꯞꯄ ꯑꯃꯅ ꯑꯃꯨꯛ ꯏꯃꯥ, ꯑꯩꯁꯨꯅꯤ꯫ ꯑꯩꯈꯣꯏ ꯑꯍꯨꯝꯃꯛ ꯇꯤꯟꯅ ꯃꯍꯥꯛꯅ ꯑꯩꯈꯣꯏ ꯑꯍꯨꯝꯕꯨ ꯀꯣꯏꯔꯒ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯏꯖꯠꯄꯨ ꯂꯧꯕꯤꯈ꯭ꯔꯦ ꯏꯃꯥ꯫ ꯏꯅꯥꯛ ꯈꯨꯟꯕꯤꯅ ꯏꯃꯥ ꯚꯥꯞ ꯇꯥꯔꯦ, ꯑꯗꯣ ꯋꯥ ꯑꯃꯗꯤ ꯍꯪꯒꯦ ꯏꯃꯥ꯫ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯍꯪꯕꯤꯌꯨ ꯏꯃꯥ꯫ ꯏꯅꯥꯛ ꯈꯨꯟꯕꯤꯅ ꯏꯆꯥꯅ ꯀꯣꯏꯒꯦ ꯍꯥꯏꯔꯛꯑꯒ ꯅꯈꯣꯏ ꯅꯃꯥꯟꯅꯕꯤ ꯂꯨꯅ ꯇꯤꯟꯅꯔꯤꯕ ꯅꯈꯣꯏꯅ ꯂꯣꯏꯅꯃꯛ ꯍꯦꯛ ꯌꯥꯕ꯭ꯔꯥ? ꯅꯣꯛꯈꯤ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯃꯉꯛ ꯅꯣꯝꯃꯛꯏ꯫ ꯏꯅꯥꯛ ꯈꯨꯟꯕꯤꯅ ꯆꯠꯂꯣ ꯑꯥꯗ, ꯅꯣꯏꯒꯨꯝꯕꯅ ꯑꯩꯒꯤ ꯏꯃꯥ ꯑꯣꯏꯕ ꯌꯥꯕ꯭ꯔꯣ? ꯃꯈꯣꯏ 3 ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ ꯏꯅꯥꯛ ꯈꯨꯟꯕꯤꯅ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯛꯄꯗ ꯅꯈꯣꯏ 3ꯃꯛ ꯌꯥꯕ ꯍꯥꯏꯕꯁꯤꯕꯨ ꯑꯗꯨꯁꯨ ꯈꯪꯉꯗꯕ ꯅꯠꯇꯕ, ꯈꯪꯅꯔꯤꯕ ꯂꯣꯏꯅ꯫ ꯏꯅꯥꯛ ꯈꯨꯟꯕꯤ ꯁꯥꯎꯅ ꯍꯥꯏꯔꯛꯏ꯫ ꯈꯪꯍꯧꯗꯅ ꯅꯣꯡꯃꯩ ꯃꯈꯣꯟ ꯑꯃ ꯇꯥꯔꯛꯏ꯫ ꯅꯨꯄꯤ 3ꯗꯨ ꯐꯅꯦꯛ ꯄꯥꯏꯗꯨꯅ ꯆꯦꯟꯈꯤ꯫ ꯏꯅꯥꯛ ꯈꯨꯟꯕꯤꯁꯨ ꯈꯪꯗꯨꯅ ꯌꯦꯡꯈꯠꯂꯛꯏ꯫ ꯏꯕꯨꯡꯉꯣ, ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕꯁꯤꯕꯣ? ꯅꯣꯡꯃꯩꯗꯣ ꯀꯥꯞꯇ꯭ꯔꯗꯤ ꯌꯥꯗ꯭ꯔꯕꯣ ꯃꯤ ꯅꯪꯕꯣ? ꯖꯦꯛꯅ ꯅꯣꯡꯃꯩ ꯃꯇꯣꯟꯗꯨ ꯍꯨ ꯀꯥꯝꯃꯤ ꯑꯗꯨꯒ ꯏꯃꯥ, ꯁꯤ ꯑꯣꯏꯔꯗꯤ ꯐꯔꯤꯅꯤ, ꯃꯁꯥꯒꯤ ꯏꯖꯠꯇꯤ ꯄꯤꯊꯣꯛꯑꯝꯗꯥꯏꯗ ꯀꯩꯁꯨ ꯈꯟꯗ꯭ꯔꯒ ꯏꯃꯨꯡꯁꯤꯗ ꯂꯩꯒꯦ ꯀꯥꯏꯅ ꯍꯥꯠꯇꯣꯛꯑꯒ ꯐꯒꯗꯕꯅꯤ꯫ ꯏꯅꯥꯛ ꯈꯨꯟꯕꯤꯅ ꯆꯨꯝꯃꯤ, ꯏꯆꯥꯅ ꯍꯥꯏꯕꯗꯣ ꯂꯣꯏꯅ ꯆꯨꯝꯃꯤ, ꯅꯨꯡꯁꯤꯕꯅ ꯑꯩꯒꯤ ꯏꯆꯥꯁꯦ꯫ ꯖꯦꯛꯅ ꯏꯃꯥ, ꯍꯧꯖꯤꯛ ꯃꯇꯝꯁꯤꯗꯤ ꯑꯔꯪ ꯑꯔꯥꯛꯇ ꯌꯥꯝ ꯇꯥꯎꯏꯗ, ꯃꯁꯤꯒꯤ ꯃꯔꯛꯇ ꯏꯁꯣꯔ ꯃꯥꯅ ꯉꯥꯎꯔꯨꯔꯣꯅ ꯑꯩꯈꯣꯏꯁꯦ ꯊꯥꯔꯛꯑꯕꯅꯤ꯫ ꯏꯅꯥꯛ ꯈꯨꯟꯕꯤꯅ ꯍꯣꯏ ꯉꯥꯎꯒꯗꯕꯅꯤ, ꯏꯆꯥꯅ ꯉꯥꯎꯕꯗ ꯀꯅꯥꯅ ꯃꯣꯗꯣ ꯂꯩꯆꯤꯟꯅꯤ? ꯁꯦ ꯏꯃꯥ ꯕ꯭ꯔꯦꯛꯐꯥꯁ ꯁꯦꯝꯕꯤꯔꯨꯔꯒꯦ, ꯂꯥꯛꯑꯣ ꯆꯥꯔꯨ ꯂꯥꯛꯑꯣ, ꯏꯆꯥ ꯅꯨꯄꯤ ꯎꯅꯗꯧ ꯌꯥꯝꯅ ꯂꯩꯔꯝꯅꯤ꯫ ꯖꯦꯛꯅ ꯅꯨꯡꯁꯤꯕꯅ ꯑꯩꯒꯤ ꯏꯃꯥꯁꯦ꯫ ꯍꯣꯏ ꯏꯃꯥ, ꯂꯥꯛꯑꯣ ꯆꯪꯂꯁꯦ꯫ ꯃꯈꯣꯏ ꯑꯅꯤ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯁꯣꯝꯗꯅ ꯆꯥꯎꯕ ꯐꯨꯅꯕ ꯇꯝꯕꯤꯕ ꯑꯃ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯇ꯭ꯔꯤ, ꯀꯩꯗꯧꯔꯕꯖꯥꯠꯅꯣ? ꯆꯨꯝꯊꯦꯛꯅ ꯈꯨꯝꯃꯛꯏ, ꯈꯪꯗ꯭ꯔꯦ ꯀꯩꯗꯧꯔꯕꯖꯥꯠꯅꯣ, ꯇꯥ ꯏꯅꯥꯛ ꯈꯨꯟꯕꯅ ꯊꯥꯔꯛꯀꯦꯅ ꯍꯥꯏꯕꯅꯤ, ꯈ꯭ꯋꯥꯏꯗꯒꯤ ꯐꯨꯅꯕ ꯍꯩꯕꯅꯤꯁꯨ ꯍꯥꯏꯕꯅꯤ, ꯃꯄꯥꯟ ꯂꯝꯗꯒꯤ ꯂꯥꯛꯄꯅꯦꯅ꯫ ꯆꯥꯎꯕꯅ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯍꯩꯕꯖꯥꯠꯅꯣ, ꯑꯩꯁꯨ ꯑꯃꯨꯛꯇ ꯌꯦꯡꯅꯤꯡꯈ꯭ꯔꯦꯗ꯫ ꯆꯨꯝꯊꯦꯛꯅ
ꯃꯄꯥꯟ ꯂꯝꯗ ꯇꯝꯃꯛꯄ ꯑꯐꯥꯎꯕꯅꯤ ꯍꯥꯏꯕꯅꯤ ꯍꯧꯔꯨꯕꯒ ꯌꯥꯔꯣꯏꯗꯧꯔꯤ ꯅꯣꯡꯃꯩꯒꯥꯁꯦ ꯉꯛꯏ ꯍꯥꯏꯔꯤꯅꯦ ꯀꯞꯄꯛꯄ ꯃꯔꯨꯗꯣ ꯆꯥꯎꯕꯅ ꯏꯁ ꯑꯗꯨꯗꯤ ꯐꯖꯅ ꯍꯩꯔꯝꯅꯤꯕꯨ ꯐꯣꯟ ꯑꯃꯨꯛꯇ ꯇꯧꯁꯤꯗꯅ ꯂꯥꯛꯑꯕ꯭ꯔꯥ ꯂꯥꯛꯇ꯭ꯔꯤꯕ꯭ꯔꯥ ꯅꯣꯡꯉꯥꯟꯕꯗꯤ ꯐꯅ ꯀꯨꯏꯔꯦ ꯆꯨꯝꯊꯦꯛꯅ ꯍꯣꯏ ꯑꯩ ꯇꯧꯒꯦ ꯏꯅꯥꯛ ꯈꯨꯟꯕ ꯐꯣꯟ ꯄꯥꯏꯈꯠꯂꯛꯏ ꯆꯨꯝꯊꯦꯛꯅ ꯇꯝꯕꯤꯒꯗꯧꯔꯤꯕ ꯑꯗꯨꯕꯨ ꯆꯠꯄꯤꯈ꯭ꯔꯕ꯭ꯔꯣ ꯑꯉꯥꯡꯁꯦ ꯁꯣꯝꯗ ꯁꯥꯎꯕꯅ ꯍꯧꯗꯣꯛꯄ ꯐꯥꯎꯕ ꯌꯥꯗ꯭ꯔꯦꯅꯦ ꯏꯅꯥꯛ ꯈꯨꯟꯕꯅ ꯑꯦ ꯌꯧꯔꯛꯇ꯭ꯔꯤꯕꯅꯦ ꯆꯠꯈꯤꯕꯗꯤ ꯀꯨꯏꯔꯕꯅꯤꯗ ꯑꯩ ꯍꯪꯒꯦ ꯆꯨꯝꯊꯦꯛꯅ ꯍꯣꯏ ꯑꯃꯨꯛꯇ ꯍꯪꯕꯤꯌꯨ ꯆꯨꯝꯊꯦꯛ ꯆꯥꯎꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯆꯠꯈ꯭ꯔꯦ ꯍꯥꯏꯅꯦ ꯑꯥꯗꯒꯤꯗꯤ ꯆꯥꯎꯕꯅ ꯍꯣꯏ ꯉꯥꯏꯍꯥꯛ ꯌꯦꯡꯂꯁꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯒꯦꯠ ꯑꯗꯣ ꯊꯤꯜꯂꯛꯏ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯒꯦꯠ ꯑꯗꯣ ꯍꯥꯡꯗꯣꯛꯏ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯅꯨꯄꯥ ꯑꯗꯣ ꯎꯕꯗ ꯅꯨꯄꯥ ꯑꯗꯨꯅ ꯑꯩ ꯐꯨꯅꯕ ꯇꯝꯕꯤꯕ ꯂꯥꯛꯄꯅꯤ ꯌꯨꯝꯁꯤꯗ ꯆꯥꯎꯕ ꯍꯣꯏꯒꯤ ꯌꯨꯝꯁꯤꯕꯨ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯗꯨꯅ ꯑꯣ ꯌꯥꯅꯤ ꯆꯪꯕꯤꯔꯛꯑꯣ ꯍꯦꯛꯇ ꯑꯁꯨꯝꯅ ꯌꯨꯝ ꯑꯗꯨ ꯌꯦꯡꯗꯨꯅ ꯆꯪꯉꯛꯏ ꯅꯨꯄꯥ ꯑꯗꯣ ꯆꯥꯎꯕ ꯆꯨꯝꯊꯦꯛ ꯐꯝꯂꯝꯕꯗꯒꯤ ꯆꯪꯈꯤꯒꯦ ꯇꯧꯏ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯗꯨꯅ ꯃꯕꯥꯅꯤꯒꯤ ꯃꯇꯧꯗꯨ ꯎꯔꯒ ꯅꯣꯛꯏ ꯑꯗꯨꯒ ꯋꯥꯈꯜꯗ ꯈꯜꯂꯤ ꯑꯔꯥꯟꯕꯗꯤ ꯇꯧꯔꯕꯅꯤ나 ꯃꯁꯛ ꯈꯪꯗꯕ ꯃꯤꯒ ꯆꯪꯕ ꯌꯥꯄꯣꯠꯇꯦ ꯄꯥꯏꯔꯒ ꯆꯦꯟꯈꯤꯒꯦ ꯇꯧꯏꯃꯤ ꯅꯣꯛꯅꯣꯛꯇꯨꯅ ꯃꯁꯥꯒꯤ ꯃꯊꯧ ꯇꯧꯕ ꯆꯪꯈꯤ ꯅꯨꯄꯥ ꯑꯗꯨꯅ ꯂꯩꯔꯝꯂꯤꯕ ꯆꯥꯎꯕ ꯑꯃꯗꯤ ꯆꯨꯝꯊꯦꯛ ꯈꯨꯔꯨꯝꯖꯩ ꯆꯥꯎꯕꯅ ꯌꯥꯔꯦ ꯀꯩꯀꯥꯅ ꯈꯣꯏꯔꯝꯃꯒ ꯕꯣꯠ ꯂꯦꯞꯄ ꯑꯩꯈꯣꯏꯅ ꯈꯣꯏꯔꯝꯕꯅꯤ ꯆꯨꯝꯊꯦꯛꯅ ꯐꯝꯃꯨ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯣ ꯆꯧꯀ꯭ꯔꯤꯗ ꯐꯝꯊꯩ ꯃꯃꯥꯏ ꯃꯃꯤꯠ ꯈꯨꯝꯃꯤ ꯑꯃꯨꯕ ꯗ꯭ꯔꯦꯁ ꯉꯥꯛꯇꯅꯤ ꯁꯦꯠꯂꯤꯕ ꯑꯥꯗꯒꯤ ꯂꯥꯛꯄꯗꯗꯤ ꯗ꯭ꯔꯦꯁ ꯑꯗꯨ ꯁꯦꯠꯂꯛꯇꯦ ꯌꯨꯝ ꯌꯧꯔꯝꯗꯥꯏ ꯆꯥꯎꯕ ꯍꯣꯏꯒꯤ ꯑꯗꯨꯗ ꯁꯤꯟꯗꯣꯛꯄꯅꯤ ꯅꯨꯄꯥ ꯑꯗꯨ ꯆꯥꯎꯕꯅ ꯏꯕꯨꯡꯉꯣ ꯀꯩ ꯃꯤꯡ ꯀꯧꯏ ꯀꯗꯥꯏꯗꯒꯤꯅꯣ ꯅꯪꯗꯤ ꯅꯨꯄꯥ ꯑꯗꯨꯅ ꯈꯨꯝꯃꯛꯏ ꯑꯩꯒꯤ ꯃꯤꯡ ꯑꯦꯛꯁ ꯀꯧꯖꯩ ꯑꯗꯨꯒ ꯑꯩꯒꯤ ꯂꯩꯐꯝꯅ ꯋꯥꯏꯅꯤ ꯆꯨꯝꯊꯦꯛ ꯃꯃꯤꯠ ꯂꯥꯎꯊꯣꯛꯈꯩ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯆꯥꯎꯕꯅ ꯍꯧꯖꯤꯛꯇꯤ ꯂꯝꯕꯨ ꯌꯥꯝ ꯊꯣꯛꯑꯦꯗ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯇꯥꯕꯨ ꯇꯥꯗ꯭ꯔꯤꯅꯦ ꯅꯪꯒꯤ ꯋꯥꯏ ꯍꯥꯏꯕ ꯂꯝꯁꯦ ꯑꯁꯨꯝꯅ ꯆꯥꯎꯕ ꯆꯨꯝꯊꯦꯛ ꯋꯥ ꯅꯣꯛꯏ ꯅꯨꯄꯥ ꯑꯗꯨꯅ ꯄꯥꯕꯨꯡ ꯑꯩꯗꯤ ꯃꯇꯝꯗ ꯂꯥꯛꯆꯕꯅꯤ ꯌꯥꯔꯒꯗꯤ ꯑꯉꯥꯡ ꯑꯗꯨ ꯉꯁꯤꯒꯤ ꯇꯝꯐꯝ ꯊꯣꯛꯄ ꯇꯝꯖꯔꯝꯃꯒꯦ ꯆꯥꯎꯕꯅ ꯍꯦ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯀꯅꯥ ꯂꯩꯒꯦ ꯑꯃꯨꯛꯇ ꯀꯧꯊꯣꯛꯄꯤꯔꯨꯁꯣ ꯅꯆꯟꯅꯨꯄꯤꯗꯣ ꯁꯦꯀ꯭ꯌꯨꯔꯤꯇꯤꯅ ꯀꯧꯊꯣꯛꯄ ꯆꯪꯈ꯭ꯔꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯊꯣꯛꯂꯛꯏ ꯊꯣꯏꯕꯤ ꯃꯃꯤꯠ ꯎꯏꯔꯨꯝ ꯇꯧꯔꯒ ꯊꯣꯏꯕꯤꯅ ꯉꯔꯥꯡꯗꯤ ꯌꯨ ꯈꯔ ꯊꯛꯆꯤꯜꯂꯨꯗꯅ ꯌꯥꯗ꯭ꯔꯦꯍꯦ ꯇꯨꯝꯕ ꯍꯧꯒꯠꯇ꯭ꯔꯦ ꯀꯗꯥꯏꯅꯣ ꯑꯩꯒꯤ ꯑꯣꯖꯥ ꯑꯗꯨꯕꯣ ꯃꯃꯤꯠꯇꯣ ꯅꯣꯏꯗꯨꯅ ꯊꯣꯛꯂꯛꯏ ꯐꯝꯂꯝꯕꯗꯒꯤ ꯅꯨꯄꯥ ꯑꯗꯣ ꯍꯧꯒꯠꯀꯦ ꯇꯧꯏ ꯊꯣꯏꯕꯤ ꯎꯕꯗ ꯆꯥꯎꯕꯅ ꯏꯕꯨꯡꯉꯣ ꯐꯝꯃꯨꯅꯦ ꯑꯉꯥꯡ ꯊꯣꯛꯂꯛꯄꯗ ꯍꯧꯒꯠꯀꯅꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯑꯣ ꯁꯣꯔꯤ ꯊꯣꯏꯕꯤ ꯆꯪꯉꯛꯏ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯊꯣꯏꯕꯤꯅ ꯍꯦ ꯅꯃꯤꯡ ꯀꯩ ꯀꯧꯋꯦ ꯅꯃꯥꯏ ꯅꯃꯤꯠꯀꯥꯗꯨꯅ ꯑꯦꯛꯁꯤꯜꯂꯤꯗꯨꯅ ꯀꯩꯒꯤꯅꯣ ꯁꯦ ꯍꯥꯡꯗꯣꯛꯎꯁꯦ ꯊꯣꯏꯕꯤꯅ ꯃꯃꯥꯏ ꯄꯥꯏꯒꯦ ꯇꯧꯏ ꯃꯈꯨꯠ ꯑꯗꯨ ꯃꯃꯥꯏ ꯌꯧꯔꯛꯇ꯭ꯔꯤꯉꯩ ꯇꯥꯞ ꯄꯥꯏꯔꯒ ꯊꯝꯃꯤ ꯊꯣꯏꯕꯤ ꯂꯦꯡꯕ ꯂꯥꯛꯄ ꯉꯝꯗ꯭ꯔꯦ ꯅꯨꯄꯥ ꯑꯗꯨꯅ ꯃꯈꯨꯠ ꯑꯗꯨꯅ ꯊꯣꯏꯕꯤꯒꯤ ꯃꯕꯨꯛꯇ ꯊꯛ ꯂꯥꯎꯅ ꯊꯤꯜꯂꯤ ꯊꯣꯏꯕꯤ ꯑꯣꯊꯣꯔꯛꯏ ꯆꯥꯎꯕ ꯆꯨꯝꯊꯦꯛ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯊꯣꯏꯕꯤ ꯃꯃꯥꯏ ꯇꯞꯅ ꯅꯣꯟꯈꯠꯂꯛꯏ ꯅꯨꯄꯥ ꯑꯗꯨꯅ ꯌꯨ ꯊꯛꯄꯒ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤꯒꯗꯤ ꯆꯥꯟꯅꯗꯦ ꯈꯔ ꯈꯟꯕꯤꯌꯨ ꯉꯁꯤꯗꯒꯤ ꯅꯨꯃꯤꯠ 8 ꯂꯩꯔꯒ ꯂꯥꯛꯀꯦ ꯁꯤꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 10 ꯅꯣꯡꯃꯒꯤ ꯆꯦꯟꯕꯤꯔꯝꯃꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯅꯨꯄꯥ ꯑꯗꯨ ꯊꯣꯛꯈ꯭ꯔꯦ ꯈꯪꯍꯧꯗꯅ ꯅꯣꯡꯃꯩ ꯀꯗꯣꯝꯗꯒꯤꯅꯣ ꯀꯥꯞꯄꯤ ꯅꯨꯄꯥ ꯑꯗꯨꯗ ꯌꯣꯠꯂꯤꯅ ꯊꯛ ꯉꯥꯛꯂꯛꯏ ꯅꯣꯡꯃꯩ ꯃꯔꯨ ꯑꯗꯣ ꯊꯣꯏꯕꯤ ꯃꯌꯥ ꯀꯥꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩ ꯅꯨꯄꯥ ꯑꯗꯨꯗ ꯄꯨꯔꯥ ꯌꯥꯏꯍꯦ ꯑꯁꯤꯗꯤ ꯕꯕꯥ ꯃꯩꯅꯤꯍꯦ ꯑꯉꯛꯄꯅꯤ ꯃꯥꯒꯨꯝꯕ 10 ꯂꯩꯔꯕꯗꯤ ꯂꯩꯕꯥꯛꯁꯦ ꯈꯔ ꯁꯦꯝꯗꯣꯛꯀꯗꯕꯅꯤ ꯆꯥꯎꯕꯅ ꯀꯃꯥꯏꯅ ꯁꯦꯝꯗꯣꯛꯀꯗꯧꯔꯤꯕ ꯊꯣꯏꯕꯤꯅ ꯅꯨꯃꯤꯗꯥꯡ ꯂꯥꯛꯇꯅ ꯍꯥꯠꯇꯣꯛꯑꯗꯤ ꯀꯔꯞꯁꯟ ꯇꯧꯔꯤ ꯃꯌꯥꯝꯁꯦ ꯌꯥꯔꯣꯏꯗ꯭ꯔꯣ ꯆꯨꯝꯊꯦꯛꯅ ꯌꯥꯔꯦꯍꯦ ꯀꯤꯔꯕ ꯋꯥꯔꯤ ꯉꯥꯛꯇ ꯇꯧ ꯍꯥꯏꯔꯝꯂꯤꯗꯣ ꯍꯥꯟꯅ ꯇꯧ ꯆꯦꯜꯂꯨꯔꯣ ꯆꯠꯂꯣ ꯊꯣꯏꯕꯤ ꯆꯦꯟꯕ ꯊꯣꯛꯈ꯭ꯔꯦ ꯁꯣꯝꯗꯅ ꯃꯩꯔꯥꯕ ꯒꯦꯠ ꯍꯥꯡꯗꯣꯛꯇꯨꯅ ꯆꯪꯉꯛꯏ ꯁꯨꯃꯥꯡ ꯌꯧꯔꯛꯄꯗ ꯐꯠꯇ꯭ꯔꯥꯛ ꯇꯥꯏ ꯃꯁꯥꯗꯣ ꯌꯨ ꯊꯛꯆꯤꯜꯂꯛꯄꯅ ꯊꯥꯖ ꯃꯊꯛꯇ ꯐꯤ ꯐꯧꯔꯝꯕꯗꯒꯤ ꯆꯦꯟꯊꯔꯛꯏ ꯃꯩꯔꯥꯕ ꯇꯝꯅ ꯊꯥꯖꯅ
Dada, kayno tawrisibo? Yararoy sumana sum tawradi. Nasasese, hawalo. Mayraba, Thazada yingduna lady. Thazana, da, kayno. Rachandabo, adukmuna yinglitubo. Mayraba, yu ngauri tawduna. Thaza, nahakse, yamna phasay. Ingna mong hatana. Asuk phasaba na sakse. Chap lepki Mayraba, Thazana, kaydawrabada. Da, nang yu ngawmandana yadri na sase. Se, jangla silao. Mina uraga phazadeba. Mayraba na, adudi nang thangzindaba. Ayang ware. Yu ado amuksu thangatli thakke haiduna. Tap phai Thazana. Da, yu thanu hairaga sumthae. Ay nungaiteba. Thaza mitludagi pirang sintharakli ba pirang ado tap tasili Mayrabagi mamayda. Mayraba na, se, ay pusilo. Thaza imungda pusingi haiduna Mayraba bu sauduna hawgalai. Manggol yaurakpada. Ngaykho. Maningdagi sauna hairi. Thaza maningda khangyeng thoi. Khangboy lakboy Mayraba khangthathadoi makada phadrak daki. Thaza maya chiaga mamit uisinduna leiri. Mayrabadi makhara tasinduna tari chainasu khangzari. Mathaktasu yengkhalai mamito Thazagi mataw uraga yengdunasu leizay nungsina. Joyna, karino Mayraba, nanga tawriba ase. Ay, laikay mamanga sida, karam na maya se utlo haibano. Noongan badagi numitaba phawba, adum yu kharathak, kharatum, adum layriba sibu, nangumba misak amana asumataw phamthokpro. Ha, hayo mukta, hayo ba, ay na haibadi. Thaza mamit ado khangpangpang thorai, aduga, da, sokpro. Mayraba na, sokteda, khutse lengba yadre. Thaza makhut ado paibiri, aduga makhutu sum pairamlaga thaklauna lei. Mayraba khangpre khangna lawi. Thazana, as, da, nupa manzadeda, lengba yarabre yengo. Mayraba makhutu lengduna yengi.